Ma'am, sise Manipur exam update YouTube channel dagi update masam to tawjage adudi class 10 amasung 12 ki exam result si akhona sum sabsabadi nataba expect tawbudo adugumdo se class 10 gi exam je khoina my result se first week of June the expect tawe result out tawne na se official di nate aduga mai mamang sahida exam out tawkiba TN gi sahi singju sida mathang loina pire aduga exam analysis ai tare last year gi aduga loina pire mathang pire meming bio aduga mayam si yenga matungda masigi exam date sida oiba hen result si tuan predict tawbane aduga 10 gi my result out se 2017 gi June gi date 3 ta tawe aduga somna kandana 2018 gi exam result se pire May gi date 25 ta asamain torakana khoina 10 gi exam result se 2019 gi date asukta haina mai last week ta asmain predict tawne aduga sisna class 12 ki magi khoina predict tawse first week of May da my exam result se asmain predict tawe aduga sisu smaina side maina last year sing the exam result out of hibising the last 2 years ki adumaina khomjila kana koina predict tawne siguma matam sida exam result out oi bi hena aduga last year exam gi analysis social lo yaure pass percentage adumain mathang sipire aduga sida leire 2017 gi May gi date 23 da result out tawi mai gi 12 exam si aduga somna kandana mo hantak 2018 last year gi mai gi exam result si shishu May gi date 3 da adumaina kano tawi result out tawi asmain tarakana khoina last year sing the result out oikiba sing du yengaga semana predict taraga asuguma matam se result out oini haina semjabne si video se aduga mayam Manipur exam update YouTube channel asibu usibiduna subscribe to view like to view amasung share to view shoidana comment box da adongi predict tawa sum wakhalo leiragadi comment box ta comment among tabiramu. Thank you so much from my side and bye for now guys. Bye bye.